Mayam Krumzer and Impact News ni Raj Nongthombam Manung Huna Hariba 360-degree analysis of news and events the Mayam Butran Okchari. Aukiba October Gitang Ani Habati Mahatma Gandhi ki Mapok Numit ki Thauram Kui GM Hall Infalda Pangtupumatam the Chief Minister na Fongdo Kibo Wafum Mama Habitargadi Manipur dagi Tokhaiba separate administration PBU haina demand toriba kuki gi MLA tara haibetare hariba tara sida tongan ba political party sing arigi social koi civil society ki miyoi mayam amana makoi tara gi mathakta action lokar piu natraga disqualification to be disqualify to be habig demand mayam tor lakmani adubu lengang na hariba MLA tara haibetare hariba MLA tara sig mathakta disqualification tawnu gi damakta yamna kupna khanari haibagi wafam phongdoki hatare khanari tawrani habna tawnu gi damakta khanari haibagi wafam phongdoki adubu laibu wafam di hariba MLA tara sig mathakta disqualify tongbu yanabagi reasonable area sing labor have home duni labor target for the last 5 months tha manga sidang asip hoba tawba ngamdana natraga tawduna lairi bisi karigeno reasonable area sing tawba ya maram chaba representation of people's act oiro disqualification akogi 10 schedule gi makha du oiro maram sing labor haibagi waham sing duni adu haiba maram sing asi akoina yengjaba matam dadi madu thoidona leitabagi mamidi tari adu targadi karamba ground sing da karamba reason sing sida Hariba MLA Tarasing asigi matakta action lakho kaduribano natraga disqualify to goduri haibu hangduni ano tasing na disqualification gi MLA taragi disqualification si on the card masi othokpa yabra lakaduribra maram sing leibra haibigi matang sida khana nenu dang tang impact news ki manung honi ki thamdreng sin delay biri joining us tonight on Manung HUTNA Modern College ki hanagi Assistant Professor Uja H. Indrakumar ni hamtuda Uja Indrakumar Butana Mokchari. Welcome to the show. Appreciate you joining. Also joining us Manipur Mailgi editor Uja and Ibungochoubi Uja Ibungochoubi Mokchari. Welcome to the show. Appreciate you joining too. And also joining us Manipur University ki Department of Law ki Head and Associate Professor Dr. Y. Premananda ni Uja Premananda Mokchari. Welcome to the show. Appreciate you joining too. Ahan basi Uja Premananda ki tuma hujra ki Uja legal ki lens tagi yang pumatamda Hariba MLA tara sigi mathakta disqualify to bu yabagi natraga disqualify to bu yadraga any other action makhogi mathakta lakhot pa yabagi room sing legedra miyam nati natraga other political parties nati miyam high level veteran politician miyam amna suyam high level re tare makhogi makta action lokhalu natraga disqualify to habise aduna kari area sing yeng bi representation of people's act 10 schedule natraga khogi legislative assembly ki house ki habata rules of procedure and conduct of business Manipur legislative assembly ki si mayam si sinaraga any reasonable grounds in labra natraga masi chumna sum mayam na pami ba saunari ba si khara makai specify tawna ba high statement na yengbe abrakmai thambia hujiki live wafam si khoi aseng ba khoi kaungro ni ko si wafam si yes kaungno ba di public domain da budi palang do launi lauraga su concrete oi ba ngasi bukta khoi ta de ana debate se mo hawai se khoi gi October tangani ki wari du ne October tangani handak sahi si ki khoi gi father of nation Mahatma Gandhi ki ma handak ki du 154 birth anniversary ni adu gi program tawi program du maming na national cleanliness day hai khoi gi gm hall to program ni adu da ai gi wakhalon da ayamba khabar yaudi khabar khadani report tawri se adu moina haiba da ai gi newspaper du ina pa ba si sangai ne adagi Imphal Free Press ne adi chronicle ne pa ba si da ani du yaude sangai di yawi yawi si reporter mana hangbada piraka pakhum ne ni yawi ko how pa kayam sumuno khangde ado mana hai si exact ina panjara kanda the government is considering disqualification of the 10 cookie MLA who openly demanded disintegration of Manipur haibani potse hai si disqualification tawbugi potsi considering the khanari haitare khanari 10 cookie MLA gi mathakta ado khanari si kai gino hakanda moigi Manipur si disintegrate tawgodabane mon openly haibado adugi tuda oiba adugi pot changthelaga khoina akhoi member of legislative assembly gi MLA ama disqualify tawba si law da hairagadi Indian constitution akhoi article 191 am lerani adi 192 am lerani ada 191 da high si disqualification gi ground si mana pc a b c d e EVP manga pi basida A su sokte hosik pot sida B su sokte C su sokte D su sokte E si khatang yeng bi ai khon E si da high si disqualification tawge hai ta ga di under any law made by Indian Parliament hai ne Indian Parliament is sem by any law mai makhada disqualify tawra di haje constitution makhada disqualify tawni hai ne ba hai si si khatani khoni yeng si aduna
any other law is kay no yeng matam sida khoina hujiki Manipur gi khai rule of ngasai gi moi gi rule du kai procedure and the conduct of business rules of procedure and conduct of business of Manipur legislative adu bokta du madu law made by the parliament la high report amadum question oire ata adu ngaktung thambira kanda aina haijening is now jiki law madi dakale ne mo disqualify tawga hagadi akoina moina kaigumba thabam tawraga act disqualify tawdung nati there should be some backing of law laine ana aham la koina ne yari se akoigi representation of people's act 1951 se sima ya maru oire ade akhoi amarom da haraga india gi constitution gi 10 schedule se sima maru oire adagi amu khujiki ngasagi kanodum lakto ba ngasai mayam thambiri ba asai rules of procedure and the conduct of business in Manipur Legislative Assembly si ahum jine ba akhoi mangna leba law se akhoi na some na as a citizen atraga politics ki political affairs naina ba mo na yeng targadi right kanodagi departing from the legal point of view right aduna experts in organization ko akhoi na yeng sidi study tawri sidi howjik si political crisis sama layaba Manipur sida ko kuire laire ise ta mari manga sujele masi crisis se resolve to ngamdaba se karige no haibada kuki ga mitai ga hoji class sama live sigi maru oiba point am khakti separate administration na ba si one point yamna maru oiba point amani separate eba wa hise legal point of view dagi natte ko agi sidi ai koina political point of view dagi international kainoda nainariba koina forum da nainariba ports the yauriba separate eba wa hise terms terminology se masi yade aba politically disintegration ngasa hai ro palliba mayam Indian constitution the yauri man sindo loina madudagi involved tor kadoine separate as the masana disintegration la kadoine manung da amale ngani agenda ma khoigi madu ai khoina usan gadabu na ba usan dana mapanda isam samna yai da tawbo kongol du nenabagi mongda manung da kari lerega tawra ino hai badu ma ai khoi nenabam thoya ba madu ne ba ai khoigi nainari bagi area oidori se aduna separate administration hai se magi lakadoro point di territorial council lakadoi ne ba amaronda asonda khoigi kainogi district administration gi tongan ba autonomous district council PU ga gaina tawkhibi yaw re ko kangbu mana madu maina like that ai khoigi Manipur sida maset ethnic line da tawba ma yam kana sathari ya ba masigi matang sida ni maruina khoina kitang khoida usik pa ha ga khoida nungai ta ba miam da kitang nungai ta ba laibak sikai ga do man bagi mong ama bukset na ba hai ba tare ko miam puna mak ai khois including ourselves atai political kind of the ladiba kangbu sing sidai khangde makoi power pairi badu power gi tongana man nei na ba matam da mare laksani tabu tabu ai khoina idam dam se ka he ningda bagi ai koi gi nationalism gi spirit ama laibadu na punna laimina ba ya ba hana ler madu maina nungsinana sanana laimina ba ya ba gi mong da khallur ga di moina talai ba posidi pura ethnic line da makoi gi oiba tongan ba homeland separate administration hai base masi semane ba adu ai no jahari duni terminology se ya de ba separate hai base gi meaning se akoi UN the oisno any international fora the labor oisno so ya de ba tam se okay laite ba kanam ta sina de ba separate ba oise autonomous the ai kan kai de city a very political oi ba tam mani kaim ta kai de si loi su tanari right Raj mamangi thada Manipur gi assembly si phamudra haibagi discussion du su ai yauja hobi maduda aina hanba thamjaram baduni akoi gi elected body ma forum ma leibase magi minimum 6 months haibata reko akoi gi punna tha taruki matungda masi expire tawdringai da phangda bani haibagi provision ma leibani na madugi discussion du hajaram bani September gi tarik ani ohum sigi mamang da oi to natragadi tha taruk si chatkidore aduna masi no ma soidana phamakani phamak tu taraga su kogi legal proceeding natraga magi common kogi chanabi gi matungina numit 15 gi working days gi ko adugi
kanumsu pigadabani notice amasu magi MLA member mayamda madu numitra mangani su sugidre kanyoda hojik haribasi house ama phamba taragadi minimum magi play days haibaji including holidays haibane madu iba taragadi numitra mangani gi mang notice pigadabani madu gi su khoi gi kari provision gi no emergency haraga khoi gi house ama kaugre kaugre ba matam sei sta khoi gi chanabi gi matungina cabinet na thangalakpadu khoi Manipur gi governor na madu gi matungina assembly se samanta gudabani ado cabinet na khoi gi phambiu hana kaubudu su kaugidre aina panjar muduni whether hojik Manipur gi assembly October da phamgi basi munna nainaragadi adu bhawba legally chanabra chanadabra haibugi question ne August phamgi basi August 29 gi phamgi basi karigino hai matamda akoina haigisi if the system you have to follow. You have to give a notice of minimum 15 days. Adu su sugidre. Adu tang kunga mathoida August kun mathoida notify to bani kunga mapanda assembly phamne do mar ko do numini pani khatagi gap adu targadi even aina hajigi bidune assembly di phamani adu bu hojik academic mayamna adagi khoi gi legal expert mayamna yengpada phang khibadu bawba adu bawba legal oibra illegal oibra procedure gi niyom du chumna chakhibra haibadune maduga akhoi su assembly da sum report tawjarakpada yengjarakpasi assembly ki hek hoban numis da speaker na akhoi house ki akhoi maipu na pubiri ba speaker sina karigumba akhoi MLA khara lakpang maroi haidana akhoi leave application pira I haiduna akhoi sum reporter oina sum thengajarakpada even parliament of house nei ko aduna speaker sina laukthwe MLA asina magi lipire mayamna yabira haraga voice boy to dum yare hai very unfortunately like quite a thibadi hoji constitutional crisis ama leribe kadai de leribe no haiba matamda madugi khudak ta koba hathu da koba hoji ki assembly disu assembly gi hek horakpa sidai magi chanabi gi matungina kana no xyz ko lakpa moi da mayam ji application mayam ji paraga maram du kari kanu haiba do house na approve to ro matumda okay magi leave application ji pire har matumda mayam na yare har kan he or she can be granted leave by the house ko for the house except the gudabne